ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯍꯧꯖꯤꯛ ꯀꯣꯔꯁꯁꯦ ꯐꯦꯝ ꯑꯩꯗꯣ ꯈꯪꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯀꯣ ꯑꯩꯗꯣ ꯁꯝꯇꯥꯏꯝꯁ ꯀꯩ ꯍꯥꯏꯅꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯅꯤꯡꯗꯕꯀꯣ ꯑꯩꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯏꯁꯥꯁꯤꯗ ꯗꯤꯃꯣꯇꯤꯚꯦꯠ ꯑꯣꯏꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯃꯨꯛ ꯇꯧꯋꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒꯤ ꯑꯩꯁꯦ ꯅꯍꯥꯟꯗꯒꯤ ꯀꯩꯝ ꯇꯧꯗꯦꯕ ꯀꯦꯃꯦꯔꯥ ꯊꯥꯡꯒꯠꯂꯒ ꯀꯩꯝꯇ ꯅꯝꯗꯦ ꯏꯁꯥꯗ ꯅꯝꯅꯤꯡꯗꯕ ꯑꯃꯨꯛ ꯐꯥꯎꯕꯗꯣ ꯇꯟꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯃꯨꯛ ꯐꯥꯎꯋꯦꯕ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯁꯤꯁꯦ ꯑꯩ ꯏꯊꯟꯗ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯪꯗꯦ ꯑꯇꯩ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡꯗꯁꯨ ꯃꯣꯏꯗꯁꯨ ꯂꯩꯕ ꯖꯥꯠꯂꯥ ꯁꯨꯃꯥꯏꯅ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯐꯥꯎꯋꯦꯉꯣ ꯑꯩꯗꯤ ꯅꯝꯅꯤꯡꯗꯕꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯈꯪꯗꯦꯀꯣ ꯉꯁꯤꯗꯤꯀꯣ ꯕ꯭ꯂꯣꯛ ꯇꯧꯅꯤꯡꯉꯛꯄ ꯐꯥꯎꯕꯗꯣ ꯉꯁꯤꯗꯤ ꯕ꯭ꯂꯣꯛ ꯇꯧꯒꯦꯅ ꯀꯨꯏꯔꯦ ꯑꯃꯨꯛ ꯇꯧꯗꯕ ꯑꯃꯨꯛ ꯁꯝꯅꯗꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯛꯄ ꯑꯗꯣ ꯅꯍꯥꯟꯒꯩ ꯏꯁꯥꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯊꯕꯛ ꯆꯤꯟꯕꯒꯤꯁꯨ ꯅꯠꯇꯕ ꯑꯗꯒꯤ ꯀꯟꯇꯦꯟ ꯂꯩꯇꯕꯒꯤꯁꯨ ꯅꯠꯇꯦ ꯀꯣꯛ ꯇꯧꯅꯤꯡꯗꯕꯗꯣ ꯏꯁꯥꯒꯤ ꯃꯨꯠꯇꯣ ꯀꯣꯛ ꯑꯣꯐ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤꯉꯣ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯃ ꯈꯪꯗꯦꯉꯣ ꯑꯥꯔ ꯁꯤ ꯐꯦꯝ ꯑꯁꯦꯡꯀꯤ ꯑꯩ ꯑꯃꯨꯛ ꯈꯪꯗꯦ ꯃꯣꯇꯤꯚꯦꯁꯟꯗꯣ ꯑꯃꯨꯛ ꯂꯥꯛꯇꯦ ꯑꯩꯉꯣꯟꯗ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯒꯦ ꯑꯗꯨꯁꯨ ꯕꯣꯔ ꯆꯨꯔꯦ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯉꯁꯥꯏꯒꯤ ꯈꯪꯗꯦ ꯆꯨꯍꯜꯂꯤꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯉꯁꯤꯁꯦ ꯅꯝꯅꯤꯡꯕ ꯐꯥꯎꯔꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯀꯌꯥꯔꯛ ꯁꯨꯔꯦ ꯑꯩꯅ ꯁꯤ ꯍꯥꯏꯁꯦ ꯑꯩ ꯋꯥ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯍꯥꯏ ꯂꯩꯔꯦ ꯇꯧꯗꯕ ꯀꯨꯏꯕꯒꯤ ꯚꯤꯗꯤꯑꯣꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯇꯧꯔꯝꯃꯒꯗꯤ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯀꯣꯛ ꯀꯩꯅꯣ ꯇꯧꯋꯦꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯑꯦꯗꯥꯞ ꯇꯧꯕꯗꯣ ꯌꯨꯁ ꯇꯨ ꯑꯣꯏꯕꯗꯣ ꯑꯗꯒꯤ ꯈꯔ ꯃꯇꯝ ꯈꯤꯇꯪ ꯀꯨꯏꯅ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯅꯝꯃꯨꯗ꯭ꯔꯦꯗꯅ ꯒꯦꯞ ꯂꯩꯔꯨꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯁꯥꯁꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯁꯤꯗ ꯈꯤꯇꯪ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯕꯒꯨꯝꯕ ꯀꯣꯟꯐꯤꯗꯦꯟꯇꯣ ꯉꯁꯥꯏ ꯑꯍꯥꯟꯕ ꯀꯣꯟꯐꯤꯗꯦꯟ ꯂꯦꯝꯗ ꯈꯤꯇꯪ ꯂꯩꯔꯛꯄ ꯇꯥꯟꯖꯥꯗ ꯃꯔꯛꯇ ꯑꯃꯨꯛ ꯂꯦꯞꯄꯁꯦ ꯌꯥꯗꯦꯕ ꯑꯩꯈꯣꯏꯗꯁꯨ ꯇꯧꯋꯦꯕ ꯍꯥꯏꯗꯣ ꯈꯪꯗꯦꯀꯣ ꯁꯤꯗꯤ ꯑꯩꯒꯤꯅꯤꯀꯣ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯆꯥꯡ ꯅꯥꯏꯅ ꯑꯃ ꯀꯟꯁꯤꯁꯇꯦꯟꯁꯤ ꯑꯃ ꯃꯦꯟꯇꯦꯟ ꯇꯧꯗ꯭ꯔꯗꯤꯀꯣ ꯌꯥꯗꯕꯗꯧ ꯇꯧꯋꯦꯕ ꯁꯤꯁꯨ ꯈꯪꯕ꯭ꯔꯥ ꯑꯗꯨꯝ ꯉꯁꯤꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯉꯁꯥꯏꯗꯒꯤ ꯉꯁꯥꯏ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯋꯥꯏꯗꯣ ꯑꯩꯈꯣꯏ ꯏꯅꯝꯃ ꯁꯤꯗ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯏꯅꯝꯃꯗꯨꯒꯤ ꯃꯣꯏ ꯃꯃꯥ ꯀꯣꯏꯔꯛꯑꯝꯃꯦ ꯀꯣꯏꯔꯛꯑꯒ ꯋꯥꯔꯤ ꯀꯩꯀꯥ ꯇꯧꯔꯒ ꯑꯗꯨꯝ ꯆꯥ ꯅꯨꯡ ꯊꯛꯑꯒ ꯑꯗꯩꯗꯤ ꯑꯗꯨꯝ ꯐꯣꯟ ꯄꯥꯏꯔ ꯂꯩꯔꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯑꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡ ꯀꯩꯅꯣꯃꯨꯛ ꯇꯥꯔꯝꯃꯅꯤ ꯃꯉꯥ ꯃꯈꯥꯏꯃꯨꯛ ꯇꯥꯔꯝꯃꯅꯤ ꯑꯗꯨꯒ ꯂꯥꯏ ꯄꯨꯖꯥ ꯊꯥꯜꯂꯦ ꯑꯗꯨꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯉꯦ ꯑꯌꯨꯛꯁꯤꯅ ꯑꯩꯅ ꯊꯣꯡꯕ ꯑꯌꯨꯛꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯏꯪꯈꯣꯜ ꯁꯨꯕꯅꯤꯅ ꯑꯗꯣ ꯅꯨꯡꯗꯥꯡꯗꯁꯨ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯕꯁꯨ ꯌꯥꯎꯋꯦ ꯁꯝꯇꯥꯏꯝꯁ ꯑꯗꯨꯝ ꯅꯨꯃꯤꯠꯀꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯅ ꯊꯕꯛ ꯂꯩꯔꯒꯗꯤ ꯅꯨꯡꯗꯥꯡꯗꯤ ꯃꯥꯅ ꯊꯣꯡꯉꯦ ꯑꯌꯨꯛꯇꯨꯝꯗꯤ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯑꯩꯅ ꯑꯅꯤꯃꯛ ꯊꯣꯡꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯇꯥꯟꯖꯥ ꯌꯦꯡꯅꯔꯒ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯎꯊꯨꯝ ꯏꯔꯣꯟꯅꯤꯅ ꯍꯥꯏꯌꯦ ꯎꯊꯨꯝ ꯊꯣꯡꯅꯤꯅ ꯃꯈꯥꯗ ꯊꯣꯡꯉꯦ ꯍꯧꯖꯤꯛꯇ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯃꯈꯣꯟ ꯀꯥꯞꯄ ꯃꯈꯣꯟ ꯇꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯕ꯭ꯂꯣꯛ ꯁꯨꯝ ꯀꯨꯏꯔꯕꯒꯤ ꯁꯨꯝ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯛꯄꯗꯣ ꯐꯥꯎꯔꯛꯑꯦꯕ ꯑꯗꯨꯗꯨꯒꯤ ꯑꯩ ꯉꯁꯤꯗꯤ ꯅꯝꯒꯦꯅ ꯑꯗꯨꯗꯨꯒꯤ ꯉꯥꯛꯄꯤꯒꯅꯤ ꯑꯃꯨꯛꯀꯁꯨ ꯍꯟꯗꯣꯔ ꯍꯟꯖꯤꯜ ꯑꯩ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯁꯦ ꯍꯥꯏꯗꯤ ꯂꯧꯁꯟꯕ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯒꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯣꯏ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯁꯦ ꯁꯤꯅꯦ ꯍꯥꯏꯕꯗꯣ ꯈꯪꯉꯝꯃꯣꯏꯗꯅ ꯑꯩꯁꯦ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤꯅꯦꯕ ꯑꯗꯣ ꯀꯃꯦꯟꯇ ꯈꯪꯍꯜꯂꯛꯑꯣ ꯑꯩꯅ ꯐꯥꯎꯔꯤꯁꯦ ꯁꯤꯅꯦꯕ ꯑꯣꯀꯦ ꯍꯥꯏꯔꯒꯨꯝꯁꯦ ꯃꯣꯇꯤꯚꯦꯁꯟꯒꯤ ꯋꯥꯔꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯔꯒꯨꯝꯁꯦ ꯃꯣꯇꯤꯚꯦꯠ ꯑꯣꯏꯅ ꯇꯧꯔꯁꯦ ꯃꯈꯥꯗ ꯑꯩꯈꯣꯏ ꯕꯕꯥ ꯃꯃꯥ ꯍꯣꯏ ꯀꯩꯗꯧꯔꯤꯅꯣꯅ ꯌꯦꯡꯉꯨꯁꯦ ꯑꯣ ꯑꯗꯨꯒ ꯑꯥꯔ ꯁꯤ ꯐꯦꯝ ꯑꯩꯒꯤ ꯁꯤꯗ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯁꯦꯟꯇꯔꯗ ꯑꯆꯧꯕ ꯑꯃ ꯃꯇꯨꯝ ꯑꯃ ꯊꯣꯛꯂꯛꯑꯦ ꯎꯕ꯭ꯔꯥ ꯑꯅꯧꯕꯅꯦ ꯉꯁꯥꯏꯔ ꯉꯔꯥꯡ ꯊꯣꯛꯂꯛꯄ ꯃꯥꯜꯂꯦ ꯑꯗꯨꯗꯣ ꯉꯔꯥꯡꯗꯩ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯣꯛꯂꯛꯑꯦ ꯁꯤꯁꯨ ꯃꯌꯥꯏ ꯆꯞ ꯆꯥꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯕꯥꯁꯦ ꯇꯤꯚꯤ ꯌꯦꯡꯉꯤ ꯇꯤꯚꯤ ꯌꯦꯡꯗ꯭ꯔꯗꯤ ꯂꯦꯟꯐꯝ ꯈꯪꯗ꯭ꯔꯕꯗꯣ ꯀꯩ ꯁꯤꯃꯥ ꯌꯦꯡꯉꯤꯅꯣ ꯋꯥꯇꯔ ꯋꯥꯔꯜ
ꯑꯩ ꯕ꯭ꯂꯣꯛ ꯇꯧꯔꯤ ꯉꯁꯤ ꯍꯧꯖꯤꯛꯀꯥꯟ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯃꯅꯨꯡꯁꯦ ꯀꯃꯥꯏꯅ ꯃꯇꯝ ꯂꯦꯜꯂꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯌꯨꯅꯦ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯃꯅꯨꯡꯁꯤꯗꯤ ꯑꯔꯨꯕ ꯋꯥꯈꯜ ꯈꯜꯂꯨ ꯀꯥꯟꯅꯗ꯭ꯔꯦ ꯂꯥꯏꯒꯤ ꯅꯣꯡꯗꯝꯅꯤ ꯉꯥꯏꯅ ꯉꯥꯏꯅ ꯑꯌꯨꯛꯇ ꯒꯣꯟꯗ ꯐꯥꯔꯝꯗ ꯆꯠꯂꯤ ꯑꯗꯨꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯑꯗꯩ ꯈꯣꯡꯗ꯭ꯔꯨꯝ ꯃꯥꯏꯔꯦꯟ ꯊꯥꯔꯤ ꯏꯁꯤꯡ ꯑꯗꯨ ꯆꯥꯏꯔꯤ ꯅꯨꯡꯇꯤꯒꯤ ꯆꯠꯂꯤ ꯍꯥꯏꯗ ꯑꯃꯨꯛ ꯄꯨꯂꯤꯁꯅ ꯐꯥ ꯂꯥꯛꯀꯅꯤꯀꯣ ꯇꯧꯔꯣꯏ ꯑꯗꯒꯤ ꯏꯪꯈꯣꯜꯒꯤ ꯊꯕꯛ ꯀꯟꯅ ꯁꯨꯔꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯇꯤꯚꯤ ꯌꯦꯡꯉꯒ ꯄꯣꯊꯥꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯍꯧꯖꯤꯛ ꯁꯣꯅꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ ꯏꯁꯩ ꯀꯝꯄꯤꯇꯤꯁꯟ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯄꯨꯡ 12ꯗꯒꯤ ꯔꯥꯃꯥꯌꯟ ꯁꯨꯃꯥꯏꯅ ꯌꯦꯡꯉꯦ ꯑꯗꯨꯒ ꯃꯇꯝ ꯂꯦꯜꯂꯦ ꯑꯣꯀꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯦ ꯑꯗꯨꯒ ꯇꯨꯝꯃꯦ ꯆꯥꯛ ꯆꯥꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯦꯃꯤꯂꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯏꯆꯥꯁꯤꯡꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯄꯨꯟꯅ ꯆꯥ ꯊꯛꯃꯤꯟꯅꯕ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯃꯤꯟꯅꯕꯒꯤ ꯃꯇꯝ ꯐꯖꯅ ꯐꯪꯉꯦ ꯑꯇꯩ ꯃꯇꯝꯗꯗꯤ ꯐꯪꯗꯦ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯄꯦꯟꯗꯦꯃꯤꯛꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯦꯝꯊꯈ꯭ꯔꯒ ꯃꯥꯒꯤ ꯊꯕꯛ ꯗ꯭ꯌꯨꯇꯤ ꯆꯠꯅꯈ꯭ꯔꯗꯤ ꯀꯅꯥꯝꯇ ꯎꯅꯔꯔꯣꯏ ꯌꯨꯝꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯄꯨꯟꯅ ꯊꯛꯃꯤꯟꯅꯕ ꯃꯇꯝ ꯑꯝꯇ ꯂꯩꯔꯔꯣꯏ ꯑꯗꯣ ꯍꯟꯗꯛꯀꯤ ꯇꯥꯟꯖꯥꯁꯤ ꯑꯩꯈꯣꯏꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯐꯕ ꯉꯥꯛꯇ ꯈꯜꯂꯒ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤꯗꯤ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯕꯅꯤꯅ ꯍꯧꯖꯤꯛ ꯑꯦꯠ ꯄ꯭ꯔꯖꯦꯟ ꯂꯩꯔꯤꯁꯤꯗ ꯒꯃꯦꯟꯠꯀꯤ ꯔꯨꯜ ꯐꯖꯅ ꯐꯣꯂꯣ ꯇꯧꯕ ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯋꯥꯈꯜ ꯂꯩꯇꯥꯅ ꯂꯩꯅꯅ ꯍꯣꯠꯅꯕ ꯁꯣꯝꯗ ꯌꯥꯝ ꯆꯝꯅ ꯃꯇꯝ ꯂꯦꯟꯖꯔꯤ ꯑꯣꯀꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗ ꯂꯩꯔꯝꯃꯦ ꯃꯥ ꯁꯦꯔꯥꯖꯝꯒꯤ ꯃꯁꯥꯖꯔ ꯍꯤꯞꯄꯤ ꯍꯥ V3 ꯀꯧꯋꯦ ꯃꯥꯁꯇꯔ V3 ꯁꯤꯁꯦ ꯃꯣꯏ ꯑꯍꯟꯁꯤꯡ ꯂꯩꯗꯅꯀꯣ ꯈꯨꯎꯒꯨꯝꯕ ꯃꯦꯟꯂꯤ ꯁꯔꯨꯒꯤꯅꯦꯕ ꯁꯤꯁꯦ ꯁꯔꯨꯒꯨꯝꯕ ꯁꯣꯟꯕꯁꯤꯡꯒꯤ ꯈꯋꯥꯡ ꯂꯣꯏꯅ ꯁꯔꯨ ꯕꯦꯛꯇꯅꯦꯕ ꯃꯁꯥꯖ ꯃꯣꯏꯒꯤ ꯀꯔꯤꯕ ꯃꯣꯏ ꯁ꯭ꯇꯣꯟꯗꯣ ꯃꯃꯤꯡ ꯀꯩꯕ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯣꯏꯒꯤ ꯁꯤꯒꯤ ꯁꯦꯔꯥꯖꯝꯒꯤ ꯁ꯭ꯇꯣꯟꯁꯦ ꯁꯦꯔꯥꯇꯣꯅꯤꯛ ꯁ꯭ꯇꯣꯟ ꯍꯥꯏꯌꯦꯕ ꯑꯗꯨꯗꯨꯅ ꯑꯁꯤꯒꯤ ꯁ꯭ꯇꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯂꯤꯡ ꯑꯣꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯥꯕ ꯐꯍꯟꯕꯒꯨꯝꯕ ꯍꯤꯂꯤꯡ ꯁ꯭ꯇꯣꯟꯒꯨꯝꯕꯅꯦꯕ ꯑꯗꯨꯅ ꯆꯠꯄꯅꯦꯕ ꯑꯗꯨꯒ ꯍꯤꯠ ꯄꯤꯗꯣꯏꯅꯦꯕ ꯍꯤꯠ ꯄꯤꯔꯒ ꯑꯅꯥ ꯃꯄꯥꯁꯤꯗ ꯅꯠꯇ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯃꯒ ꯐꯍꯟꯗꯣꯏꯁꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯗꯤ ꯁꯤꯁꯦ ꯀꯛꯆꯤꯡꯗꯁꯨ ꯅꯠꯇꯦ ꯏꯝꯐꯥꯜ ꯂꯣꯝꯗꯁꯨ ꯌꯥꯝ ꯂꯩꯔꯝꯅꯤꯗ ꯁꯤ ꯁꯦꯔꯥꯖꯝꯒꯤ ꯑꯗꯨꯝ ꯃꯣꯏ ꯁꯦꯟꯇꯔꯗꯤ ꯐ꯭ꯔꯤꯗꯅꯦ ꯐ꯭ꯔꯤꯗ ꯄꯩꯁా ꯂꯧꯗꯦꯕ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯃꯌꯥꯝ ꯆꯠꯅꯩꯌꯦ ꯑꯗꯨꯝ ꯑꯍꯟ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯑꯩꯈꯣই ꯅꯍꯥꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕ ꯅꯍꯥꯁꯨ ꯃꯣꯏ ꯍꯥꯏꯁꯦ ꯅꯥꯗ꯭ꯔꯤꯀꯥꯟꯗ ꯍꯤꯞꯄꯣ ꯍꯥꯏꯕ ꯑꯅꯥꯕ ꯏꯁꯥꯗ ꯀꯩꯝ ꯂꯩꯇ꯭ꯔꯤꯀꯥꯟꯗ ꯑꯗꯨꯝ ꯍꯤꯞꯄꯒꯗꯤ ꯁꯔꯨꯒꯤ ꯄꯥꯡꯒꯜꯁꯦ ꯑꯗꯨꯝ ꯍꯦꯟꯅ ꯀꯜꯍꯟꯕꯗꯣ ꯑꯗꯨ ꯑꯣꯏ ꯍꯥꯏꯕ ꯑꯗꯣ ꯃꯣꯏꯁꯦ ꯑꯩꯈꯣই ꯅꯍꯥ ꯅꯥꯗꯕꯒꯨꯝꯕꯒꯤꯅ ꯃꯣꯏ ꯃꯣꯠ ꯌꯥꯝ ꯂꯩꯔꯦ ꯔꯤꯂꯦꯛꯁꯦꯁꯟ ꯑꯗꯒꯤ ꯀꯔꯤ ꯌꯥꯎꯗꯥꯏꯅꯦ ꯃꯣꯠ 19 ꯂꯩꯌꯦ ꯔꯤꯂꯦꯛꯁꯦꯁꯟ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯒ ꯃꯣꯏ ꯑꯗꯨꯝ ꯇꯨꯝꯕꯒꯤ ꯃꯁꯥꯖ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯔꯤꯂꯦꯛꯁ ꯇꯧꯕꯒꯤꯁꯨ ꯌꯥꯎꯋꯦ ꯑꯗꯒꯤ ꯃꯦꯃꯣꯔꯤꯒꯤꯁꯨ ꯌꯥꯎꯋꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯒꯤ ꯗꯥꯏꯕꯦꯇꯤꯛꯁ ꯃꯦꯃꯣꯔꯤꯒꯤꯗꯤ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤ ꯃꯦꯃꯣꯔꯤ ꯗꯥꯏꯕꯦꯇꯤꯛꯁ ꯃꯦꯃꯣꯔꯤ ꯃꯣꯠ ꯀꯌꯥꯗꯅꯣ ꯃꯦꯃꯣꯔꯤꯒꯤꯗꯨꯅ ꯃꯦꯃꯣꯔꯤꯒꯤꯁꯦ ꯃꯦꯃꯣꯔꯤꯒꯤꯁꯤꯗꯤ ꯃꯣꯠ ꯀꯩꯅꯣꯗꯣ ꯃꯣꯠ 2 ꯃꯣꯠ 2ꯗ ꯑꯩ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯗ꯭ꯔꯤꯉꯣ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤꯗꯣ ꯃꯦꯃꯣꯔꯤ ꯈꯔ ꯁꯣꯟꯕ ꯃꯤꯗꯣ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯅꯉꯥꯏꯔꯣꯏꯃ ꯍꯣꯏ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯌꯥꯝ ꯐꯩꯅꯦ ꯃꯦꯃꯣꯔꯤꯒꯤ ꯑꯣꯏꯃꯥꯅꯤ ꯑꯩꯈꯣꯏ ꯈꯋꯥꯡ ꯅꯥꯕꯩꯅ ꯑꯩꯅꯦ ꯁꯦ ꯃꯌꯥꯝ ꯑꯩꯅꯦ ꯑꯩ ꯐꯣꯇꯣ ꯎꯠꯀꯦꯁꯦ ꯁꯤꯁꯦ ꯑꯩꯅꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ
Iyanupa ichanupa Iyanupa Iyanupa ꯅꯕꯨꯡꯒꯤ ꯃꯆꯥꯕꯨ Iyanupa asina ay saksi yong kut naway situ makeup tawraga photo nami me tawi matamduni ngasigidi ay kay tawre ay kem tawde ngasigidi mukbang ama namme mukbang namdaba kuire ngarang di Q&A namgi ko duga adui Q&A gi question on the blog to thagat ngasi thagat to mal ang khamna Q&A gi blog to ngasi edit tawraga ngasi thagat lani ai ngasi Shigi vlog sa thagalak matam na di already thagat kileramani hazi theory thagat leramani ado yengdaba yaragadi yengo question loinamak khumdi khumgibne loinamak ai hangpasing amta chitha deba ko answer phajana pidru so list loin lokhat khimne ba aduga mingjo panbane andakti mamangi na ming panman na nungai question hangai ba midugi mamingdo paladi kano tawe khotle na haibdugi handakti mingsu panbane I just video edit tawrine as nokningba yawre thanda soibagiko howada ngai edit se YouTube video yenga tawrina kitang di mind je video somda mo distract